Oitharei hai ba film sida ko akoi ki masaya phajabi je doli masula me che film yenge ko yeng yam tina nungai yam tina amda bra ai ti kap thore hawa hoi hai di asi film ji yeng wada kana na su kap poi deino hoji hoji leri ba present situation ji da nama ini adigi di akoi di la aga yeng ne ba yeng ne ba film oina aduga asem ba thoi ba man relief ke na leri ba missing di kai pharang ne as ai adui khandra di habdi akoina jiklai se kamai hai ni phanyam nuai hai tar su khanjalura kana di pura hoi kainom ne ba tawi je jiklan loidri amo kainom ai wa hang sa kana hai te tar as ai ngasi pura yang kan relief kem de lai mi sing waram ga da se hoi khangi tar ga su ngasi na pura sima oina puthor kan sa di kainom moi sa da hoi am thina ya dre ai ngasi tum ya ga da khang ai thawai ti hai yang sai kap tho ure ha bai di pura khang ra ai this khangles adoba film ga lai ra chu che khang ni ado yamna kang lai ba sai ba je ai ngasi je to en kyo na si de yeng da ba atin khala ga lai ne abdi am ge ningu bo do teaser lak pakan da ai sam ti ning re ba khang ba adu ai yeng da ba de ma si de tar lai makeup ko costume ko kanan to bi oh ai ngasi costume sina Suresh Arubam na aduga makeup na Malem na tori Malem top na oho yam phaje che ngak wari wata chhabi be ahan makta da miso tv bu yengbiri bapna makpu dana manjuri khari bamna taram nokchari ngasi amuk miso tv na sandok chaba Manipuri film update episode 8 amuk pu dana laktare episode asida akoina pujarakli ba film asi karama film no hairabada Oitharei haiba film asi hojik leriba present situation ga chana na puthok chaba film amo oigadoine ngasi gi film se kana na kungga matamda triple S Sanjana Suraj amadi Sunny nausek pangko akhoi na kumane adu akhoi pumna mak sigi details film sigi details se horen cast and crew yang ge unara kana khangminar se ko oh yara ba ngasi akhoi na unajari ba se nate ngasi haide sorry hausi kai ge tawa hausi akhoi na unajari ba se Oitharei hai ba film asigi singer da Kennedy Khuman ko da Kennedy hausi ki akhoi na uriba film se hausi leriba present situation jigane present situation jida akhoi na nungai haibadi yade adi nungai te tum haraga leibadi yadabani na ngahaktang awa potha boina yengmala ini ko ma film sa ado hausi uriba situation simak ne ko akhoi na film sida orisa ado film se isai sakpa matam da akhoi na lorakpa kana ne ko isai da Kennedy guitar se film se ki lorakpa matam da isai da aju hena magun do hawkre ko aduga hojiki kai hangne no khangre question si so hojik leiba present situation ni mani wari wina hairke Oitharei aina sei sakhi bugi matang je haidi situation ji akhoi gi direction pipi ri hai tare oi Dinesh Naurem ko aduga akhoi gi adamagna haibira kontam da hai tare akhoi brother Premsan ko mahani ibani hai da smai to duni sei ma Oitharei ema sei man kan in sakadam ni khot kadam ni Oitharei ji kai no sine everyone akhoi gi mayam hang Oitharei ji kari no atra khang di ai hosi ai atra khang di ai je ngasai gi from function dai ju haibi gre ko haidi ai bu kan biu na haibne ba and help me haibne ba adu help me jira Oitharei je akhoi gi Dinesh bani kari no kamai to ji ko se gen khanaraga khalam bai tare aduga man mai ire Oitharei phare pa lage su pa lage kho lage na hainaraga su ji pa le aduga matam da khoi Manipur hai na khoi gi budget se khoi gi platform jam leitaba platform leitabni na budget su yam na leitabni na kamai to roge sima je kamai to roga kana da namji khosi ga habda da ina rahul ga sai ba kuni ga am da rahul na ju mating pang bi ga hetar sai pa na long to ga roga su adamai to roga khoi masen pun game ne mek ma sa sabi re kamai to roga mayam na video je nang bagi matam jo mok kana to re hetar manu amung nam gi ni hai manu bi hai bi haidi sima tungda mana plan to saba video din am phajai ba adu ji namdri mayam da sei je aduga mai kano dei ma thari duna oi film di ka thabni aduga loina da film ji yenglaw yan toin hai ba ina si yengi roi sine ba ai loi dong dei hol en yeng ni ai khang le ba ai ngasi yenge ai gi experience ai yamna phajaba sima mo ire mayam su yeng biu Oitharei adugi magi kano gi angle de kai ri live story pattern de gi yamna phajaba mo ire current situation de da ana hai jagi hoi thaga chari da Kennedy akhoi ga na na thank you ma'am
ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯦ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇ꯭ꯔꯦꯁ ꯆꯦ ꯁꯟꯖꯅꯥ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯇ꯭ꯔꯤꯄꯜ ꯑꯦꯁꯀꯤ ꯐꯤꯂꯝꯅꯤꯀோ ꯆꯦ ꯁꯟꯖꯅꯥ ꯉꯁꯤꯁꯦ ꯂꯨꯛꯁꯦ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯒ ꯎꯔꯤꯕ ꯂꯨꯛꯁꯤꯒ ꯍꯧꯖꯤꯛꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯦꯀꯞꯁꯦ ꯀꯅꯥ ꯇꯧꯕꯤꯔꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯦꯀꯞ ꯑꯦꯂꯦꯛꯁ ꯋꯥꯏꯈꯣꯝꯅ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯗꯤ ꯆꯦꯟꯖꯅꯦꯕ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯨꯗ ꯎꯔꯤꯕꯗꯨꯒ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯅꯝꯕꯅ ꯅꯥꯏꯠ ꯁꯤꯟ ꯉꯥꯛꯇ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯀꯃꯥꯏꯅ ꯃꯥꯅꯦ ꯇꯧꯔꯒ ꯅꯝꯈꯤꯕꯅꯣ ꯍꯥꯏꯐꯦꯠꯇ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯅꯥꯏꯠ ꯁꯤꯟ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯐꯤꯜꯝꯁꯦ ꯅꯣꯡꯃ 1 day 2 daysꯀꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ 1 daysꯀꯤꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦ ꯑꯗꯣ ꯐꯤल्मꯁꯦ ꯅꯝꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏꯑꯦ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯄꯗ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯀꯟꯇꯤꯅ꯭ꯌꯨꯇꯤꯁꯦ ꯀꯥꯏꯒꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯁꯨ ꯁꯨꯝ ꯄꯥꯈꯠꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯍꯤꯡ ꯗꯥꯏꯔꯦꯛ ꯌꯥꯎꯔꯤ ꯗꯥꯏꯔꯦꯛ ꯑꯍꯤꯡ ꯅꯝꯃꯦ ꯄꯨꯡ ꯆꯞ ꯆꯥꯅ ꯅꯝꯃꯦ ꯐꯖꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯅꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯤल्मꯁꯦ ꯑꯗꯣ ꯐꯤꯂꯝꯁꯤꯗ ꯎꯔꯤꯁꯤꯅ ꯑꯣꯟꯂꯤ 2 daysꯀꯤ ꯋꯥꯔꯤ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯈꯤꯒꯦ ꯅꯝꯕꯁꯦ ꯁꯤ ꯃꯌꯥꯝꯒꯤ ꯄꯥꯁꯟꯅꯔꯨꯔꯒ 15 daysꯇꯤ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯍꯣꯏ ꯑꯗꯨꯒ 15 ꯉꯁꯤꯒꯤ days ꯑꯣꯏꯊꯔꯦ complete ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯒꯤꯅꯦꯕꯀꯣ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯆꯤꯆꯦꯅ ꯀꯦꯔꯦꯛꯇꯔꯁꯦ ꯄꯨꯔꯥ ꯆꯪꯉꯕꯅꯦꯕꯀꯣ ꯀꯦꯔꯦꯛꯇꯔꯁꯦ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯆꯤꯆꯦꯗ ꯆꯪꯉꯤꯕ ꯀꯦꯔꯦꯛꯇꯔ ꯆꯪꯕ ꯃꯇꯝꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯀꯦꯔꯦꯛꯇꯔ ꯆꯪꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯕꯗꯒꯤ ꯑꯗꯨꯝ ꯀꯦꯔꯦꯛꯇꯔꯁꯦ ꯆꯪꯈ꯭ꯔꯕꯅꯤ ꯀꯥꯏꯗꯤ ꯑꯗꯨꯝꯅ ꯅꯣꯔꯃꯦꯂꯤ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯈꯤꯇꯪ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯃꯤ ꯈꯤꯇꯪ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯞꯁꯦ 3-4ꯔꯛ ꯑꯩ ꯄꯥꯏꯌꯦ ꯄꯥꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯐꯤꯜꯃꯁꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕꯗꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯩ ꯏꯁꯥꯗ ꯊꯣꯛꯄꯗꯧꯅ ꯑꯩ ꯍꯧꯖꯤꯛ ꯁꯤꯃꯥ ꯌꯦꯡꯕꯗꯁꯨ ꯑꯩ ꯀꯨꯏꯅ ꯍꯧꯒꯠꯄ ꯉꯝꯗꯦꯕ ꯏꯁꯥꯁꯦ ꯅꯤꯛꯈꯤꯗꯅ ꯂꯥꯁ ꯁꯤꯟꯗꯁꯨ ꯌꯥꯝ ꯅꯤꯛꯈꯤꯗꯅ ꯑꯗꯣ ꯁꯤꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯥꯝ ꯋꯥꯏ ꯈꯪꯗꯦ ꯅꯝꯕꯗꯁꯨ ꯋꯥꯏ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯌꯦꯡꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯗꯣ ꯌꯦꯡꯅꯕ ꯆꯤꯆꯦꯒꯤ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯍꯥꯏꯗꯤ ꯆꯤꯆꯦꯅ ꯃꯁꯥꯃꯛꯅꯁꯨ ꯇꯧꯔꯤꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯎꯔꯨꯔꯕꯅꯤꯅ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦꯕꯀꯣ ꯆꯤꯆꯦꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯁꯣ ꯇꯤꯚꯤ ꯈꯨꯠꯊꯥꯡꯗ ꯐꯤꯜꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒ ꯐꯖꯗꯦꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯝꯖꯕ ꯐꯤꯜꯝ ꯑꯃꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦꯀꯣ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤꯒ ꯁꯥꯟꯅꯕꯤꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯅꯤ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯥꯏꯀꯣ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯄꯥꯔꯤ ꯄꯥꯔꯤ ꯀꯩ ꯑꯣꯏꯅ ꯂꯥꯛꯏꯅꯣ ꯉꯁꯤꯁꯦ ꯀꯦꯃꯦꯔꯥꯒ ꯄꯥꯏꯔ ꯂꯥꯛꯑꯦ ꯃꯦꯔꯥꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝꯒꯤ ꯃꯃꯥꯟꯅꯕꯅꯦ ꯑꯩꯁꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯍꯥꯏꯗꯤ ꯑꯣꯊꯣꯔꯩ ꯐꯤꯂꯝꯁꯤꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯁꯥꯟꯁꯤ ꯃꯥꯅ ꯍꯥꯏꯌꯔ ꯇꯧꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯣꯏꯊꯔꯦ ꯐꯤꯂꯝꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯐꯅꯦꯕꯀꯣ ꯊꯥꯔꯤꯁꯦ ꯍꯥꯐ ꯊꯥꯕꯁꯦ ꯍꯥꯐꯀꯤ ꯃꯃꯥꯡꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯇꯩ ꯐꯤꯂꯝ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯃꯍꯥꯎ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯆꯥꯟꯅꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯃꯨꯛ ꯇꯥꯟꯅꯕ ꯃꯥꯅꯤꯀꯣ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯆꯠꯂꯒꯦ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯥꯎ ꯀꯥꯏ ꯋꯥꯏꯗꯩ ꯂꯥꯛꯏꯅꯣ ꯏꯕꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯉꯥꯏꯈꯨꯑꯣ ꯏꯕꯣꯁꯦ ꯄꯥꯡꯒꯩ ꯋꯥꯏꯊꯣꯜ ꯂꯥꯛꯄꯗ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯤ ꯀꯥꯞꯊꯣꯛꯎꯔꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯑꯩꯔꯣ ꯁꯅꯥꯁꯝ ꯂꯩꯕꯥꯛ ꯂꯩꯕ ꯋꯥꯏꯇꯣꯟ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯕꯣꯛꯀꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯈꯣꯡꯕꯧꯁꯤ ꯀꯣꯟꯁꯝ ꯂꯩꯔꯛꯇꯩꯅꯦ ꯃꯤꯡ ꯊꯕꯥ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤꯗꯣ ꯀꯞꯅꯤꯡꯕꯁꯨ ꯌꯥꯎꯏ ꯌꯥꯝ ꯋꯥꯕꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯗꯣ ꯃꯥꯅꯦ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯣ ꯌꯦꯡꯈꯤꯕꯗ ꯅꯨꯡꯉꯥꯏꯕꯗ ꯃꯤꯠꯀꯗꯤ ꯐꯝꯃꯣ ꯀꯩꯅꯣ ꯇꯥꯅꯤꯡꯕ ꯍꯣꯏ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯤ ꯈꯨꯗꯛꯀꯤꯗꯨ ꯑꯣꯏꯔꯛꯄꯅꯤꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯞꯁꯨ ꯀꯞꯊꯣꯛꯎꯔꯦ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯦ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇꯔ ꯗꯥ ꯁꯨꯔꯁ ꯀꯣ ꯗꯥ ꯁꯨꯔꯁ ꯉꯁꯥꯏ ꯆꯦ ꯁꯟꯖꯅꯥꯗꯣ ꯍꯥꯡꯕ ꯃꯇꯝꯗ ꯂꯨꯝꯕ꯭ꯔꯥ ꯌꯥꯡꯕ꯭ꯔꯥ माज पिक्पै वाने मसादी हंदकी अखोगी कनो लाल लैसनगिबैको अम्ता प्रोजेक्ट सि याम तौनद्रामिना माज दम फस चासन बजाने
ꯑꯗꯨꯅ ꯂꯨꯝꯃꯦ ꯃꯁꯥꯗꯣ ꯌꯥꯝꯅ ꯑꯁꯟ ꯃꯖꯥꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯐꯤꯂꯝꯗ ꯎꯕꯗꯗꯤ only 2 days ꯈꯛꯇꯪꯅꯦꯕꯀꯣ ꯅꯝꯕ ꯃꯇꯝꯗ 15 days ꯑꯗꯨꯃꯥꯏꯅ ꯆꯪꯈꯤ ꯍꯥꯏ ꯆꯦ ꯁꯟꯖꯅꯥꯅ ꯑꯗꯣ 15 days ꯆꯪꯕꯁꯤꯗ ꯑꯅꯝꯕꯅ ꯅꯥꯏꯠ ꯁꯤꯟ ꯑꯅꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯂꯧꯔꯤꯁꯦ ꯑꯗꯣ ꯅꯥꯏꯠ ꯁꯤꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤꯅ ꯑꯗꯨꯒꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯕꯨꯗꯤ ꯍꯥꯏꯗꯤ ꯑꯍꯤꯡ ꯑꯃꯈꯛꯇꯪꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯁ꯭ꯋꯥꯏꯗꯩꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10 11 12 ꯐꯥꯎꯒꯤ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯅꯣꯡꯃ ꯈꯛꯇꯪ ꯎꯕ ꯑꯩꯈꯣꯏꯅ ꯅꯝꯃꯛꯄꯗꯗꯤ ꯅꯨꯃꯤꯠ ꯃꯁꯤꯡꯗꯣ around 15 days ꯁꯨꯃꯥꯏꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯁ꯭ꯇꯣꯔꯤꯁꯤꯗ ꯅꯣꯡ ꯆꯨꯔꯝꯗꯦ ꯍꯥꯟꯅ ꯑꯗꯨꯒ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯁꯜꯂꯛꯑꯦ ꯅꯣꯡ ꯆꯨꯁꯜꯂꯛꯄꯅ ꯏꯁꯣꯔꯅꯁꯨ ꯑꯃꯨꯛ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯨꯇꯤꯡ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡꯁꯤ ꯑꯗꯨꯝ ꯆꯨꯕꯤꯈ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯟꯇꯦꯟꯇꯤ ꯌꯥꯝ ꯆꯦꯟꯗꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯁꯤꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯅꯝꯕ ꯃꯇꯝꯗꯗꯤ ꯁꯟꯖꯅꯥꯗꯤ ꯃꯥꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯉꯁꯥꯏ ꯌꯦꯡꯉꯤ ꯀꯦꯔꯦꯛꯇꯔꯗꯨꯗꯤ ꯑꯗꯣ ꯅꯝꯕ ꯃꯇꯝꯗꯗꯤ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯅꯥꯟꯕ ꯑꯔꯨꯕ ꯑꯅꯥꯟꯕ ꯑꯝꯇ ꯑꯣꯏꯗ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯝꯃꯤꯟꯅꯕ ꯀꯥꯟꯗ ꯑꯍꯤꯡꯗ ꯑꯣꯏꯔ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯡꯕ ꯈꯔ ꯈꯛ ꯇꯧꯔꯒ ꯄ꯭ꯔꯣꯝ ꯇꯧꯅꯔꯒ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯉꯥꯡꯅꯔꯤꯕ ꯗꯥꯏꯂꯣꯛꯇꯨꯕꯨꯗꯤ ꯍꯥꯟꯅ ꯐꯥꯅꯔꯒꯁꯨꯀꯣ ꯌꯥꯝꯅꯗꯤ ꯋꯥꯕꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯃꯣꯏꯔꯥꯡꯗ ꯗ꯭ꯔꯣꯟꯒꯤ ꯁꯣꯠ ꯑꯃꯈꯛ ꯅꯝꯃꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯍꯧꯈꯤꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯟꯈꯤꯑꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯏꯔꯨꯕꯒꯤ ꯀꯩꯅꯣꯗ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗ ꯄꯔꯃꯤꯁꯟ ꯍꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯗꯨ ꯍꯥꯏꯍꯧꯗꯕꯗꯒꯤ ꯃꯣꯏꯅꯁꯨ ꯆꯤꯡꯅꯕꯗꯒꯤ ꯇꯥꯟꯅꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯗꯁꯨ ꯐꯖꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯣꯟꯅꯕꯨꯗꯤ ꯏꯪꯅ ꯇꯞꯅ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯐꯤꯂꯝ ꯅꯝꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯨꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕꯅꯦꯕꯀꯣ ꯅꯪꯒꯗꯣꯏꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯗꯥ ꯁꯨꯔꯖꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯅꯥꯟꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯁꯤꯟꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯔꯤꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨ ꯈꯦꯠꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯁꯤꯟ ꯅꯝꯃꯛꯄꯁꯤꯗ ꯀꯦꯔꯦꯛꯇꯔꯗꯣ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯅꯤꯗꯅ ꯏꯁꯥꯗ ꯀꯦꯔꯦꯛꯇꯔ ꯆꯪꯕ ꯃꯇꯝꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯁꯣꯛꯆꯟꯅ ꯂꯩꯔꯤꯅꯦꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯂꯒ ꯅꯝꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯍꯥꯏꯗꯤ ꯁꯨꯝ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯃꯌꯨꯝ ꯑꯗꯒꯤ ꯌꯨꯝ ꯑꯗꯒꯤ ꯃꯣꯏ ꯂꯣꯏ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯐꯝ ꯑꯃꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯃꯃꯝ ꯄꯤꯔꯒ ꯑꯗꯨ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯍꯧꯅ ꯍꯥꯏꯗꯤ ꯍꯟꯒꯠꯅ ꯑꯃꯨꯛ ꯌꯦꯡꯉꯒ ꯅꯤꯡꯁꯤꯡꯉꯨꯔꯀꯥꯟꯗꯀꯣ ꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯋꯥꯕ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏ ꯋꯥꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯐ꯭ꯌꯨꯆꯔꯁꯦ ꯎꯕꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯃꯤꯁꯦ ꯏꯁꯥꯝ ꯁꯥꯝꯗꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯆꯩꯅꯥꯁꯤꯗꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯍꯦꯟꯅ ꯐꯪꯒꯅꯤꯅ ꯈꯜꯂꯦ ꯑꯩ ꯈꯟꯖꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅꯁꯨ ꯈꯤꯇꯪ ꯃꯌꯥꯝꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯍꯦꯟꯅ ꯆꯪꯁꯤꯟꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯐꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅ꯭ꯌꯨ ꯏꯌꯔꯅꯦ ꯍꯧꯖꯤꯛꯁꯦ ꯅ꯭ꯌꯨ ꯏꯌꯔ ꯋꯤꯁ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯤꯁꯣ ꯇꯤꯚꯤꯅ ꯇꯨꯡꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄꯤꯕ ꯍꯦꯟꯅ ꯐꯕ ꯃꯌꯥꯝꯒꯤ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯗꯥ ꯁꯨꯔꯖ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯀꯣ ꯗꯥ ꯗꯤꯅꯦꯁ ꯅꯥꯎꯔꯦꯝꯗ ꯗꯤꯅꯦꯁ ꯌꯥꯝ ꯅꯍꯥ ꯑꯣꯏꯅꯁꯨ ꯎꯏꯀꯣ ꯑꯗꯨꯒ ꯑꯣꯏꯊꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯄꯨꯊꯣꯔꯛꯏꯕ ꯐꯤꯂꯝꯁꯤꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯆꯥꯟꯅꯅ ꯄꯨꯊꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯍा ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯄꯤꯔꯛꯄ ꯄꯨꯈꯠꯂꯛꯄꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣꯕ ꯀꯩꯅꯣꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯄꯥꯟꯒꯤ ꯁꯤꯃꯥꯗ ꯀꯩꯀꯥꯗ ꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯃꯥꯁꯦ ꯍꯥꯟꯅꯗꯩ ꯍꯧꯅ ꯄꯥꯝ ꯂꯩꯕ ꯑꯣꯜꯔꯦꯗꯤ ꯃꯃꯥꯡꯗꯁꯨ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤꯒꯤ ꯁꯤꯃꯥ ꯑꯃ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯔꯒ
direct makti loidra story loiraga leiba la la mina sing da kai da nam do oi ba pilot to timing da screenplay bi ba da prem chan si jina heng mi wari ma lei na ya pa chap cha hai jalak ne ai pa ra kam teng yeng ji to yeng kan story jam pang mi bai ta de ai dai ma si ai to ra ge to ra ya ma thu direction da nam ni chahi kya supira sai kon sai thôi con thông rồi say mẹ con thông để đi xuống thằng cái chơi đã đi về say đi wari ya bak sana ra kum sai ra ki sana rồi thôi thằng cái chơi mi so tv ka khai wari wa dai sana nó là cái nào cái thằng cái hojik amu akoina unajari base hojiki youngest director gi assistant director hai tare ko Silas Elias Jefferson ado Jefferson je ngasi ko Oitharei gi film se anamana naha oina loi ubai wane ba puthorei ba pochidi adum yeng wada ko adum yeng ba mina di khangale du yeng driba mina di khangare yeng driba mi da yeng na bam ta hai dana yeng driba mi hai je sigi film je seng na ka anda Manipuri da train set tau ya film ne ba hai di sung ba genre am da chat pa ya hai ba sung ba film am khak ne ba oi wari gi sequence ora ga di yam hena wari da di yam yaw de adu ga ju sida kone scenery ba technical line ama ma gi da di ko sidi na hawai ba jing na di yam pam ni adu ga haloi ba jing na gi ga di wari yaw de ha ka da wari yaw de ha ka ni si film ado film se nang gi ba gi awa nu ngai ta share tau awa ba je awa nu ngai da ni ai seng na kan da sigi film je nam kan da nongal position thawai na ngai nam me ba adui mathak tu da ayam ahing ma khaki wari ni na koi kai hani ahing khaki wari ni na nungam khakta na me ba shooting je shooting ta ho da pung ahum ji di dum average ne ahing gi ado pung ahum ado ai ngasai gi film sum yeng pa kan da moirang chat pam yaw bu ni adui ni tu da ai collapse ta oi yo yum na dum hai da re nam mi ngai da ai dum kero tau gi ba wa ba heman gi ba do hai ta re adu gi wa ba na khoi gi sidi mentally physically wa ba na te ba mentally tau re du ga hakchang yam sok mai heman na ai pra collapse tau ye si ado ngasai 15 days tang gi hai ba ko 15 days continuously 15 days oi bra na traga adum kala around 7 to 10 days continuously nami je nang aduna yam ni wai ado continue nang gi nu ngai ba na ne wa ra ju khangjal la ga film nam ma me hek film je kat piraga khadi matam khara break piraga nam gi ma kan da ne akoi da mamangi ihul ya thok tau gi do hang de ba sing na kan ado silence ho ji kya sura ge 19 angang ne amna pero do ri hai di class kya kari ge 19 where di 12 loi da ngai yamna hari ngun han tak tiol loi da ngai ri mathan graduation tawrani matung da sidagi hena chauba phaja film am putho ko oi ngam muka thank you miso tv ga gai kwari sana ba gi da miso tv na wari sana ba gi tanjam bi se seng na kan da yam hau je thank you to all ji ga na mo onari se Oitharei hai ba film se gi je sa ba Jimmy se ngasi gi film da di kitang cái tay ngai cái khối u bảo series ta u di phattabi tongan ra si tongan le ado ko mai tai ro afabi role sara ko ke sinongai ado aina phabi sajage na wanomba asi mera ai je ekta wo phattabi da sa le na wanomba de asi je phangi ne ado ngasi di akoi hai di Miso TV ga thina bai tan ja la ra akoi ani awai khum tau la bai dai lo ma tau ai ja hoi akoi ani ji han ho ro ai khum ke he nang na ma thong man khang da na ai phai ga phate ga nang kai khang ge phani to ka ni matung manang ne du mo wanga ni ne thajun ga dam ni kum ngam re nang kai khang ge ha bani da ma na khang da mi ngon da phai ga phate ga chala nang yeng de ya le to de kum de ma le mo gi ko ngasi ke Oitharei hai ba film se sida di ado ke dialogue ko ba am ta yaw de ai da bro ba yang wa na doi ne yang wa adu khang ne ngasi se noi su theng na re yam nungai aduga film ji su yam nungai nang yeng na tra yeng ne yeng ba loi aduga ngasi ke ke se Oitharei gi experience ai tare warak pa nungai ba gi experience wa ba se haidi nang na su yeng abni ne hena khangam ni akhoi haidi sin yam jadra ta su haidi atem dang thok pa ta jo khoi dum thawai yaw na ko akhoi amana ama dum support tong na raga
namgibaneba adum nungdang taba ngaidana ko haidi adum noina ubadasu khangabni haibidi pangnamda namdabaneba Hoi, namdi. aduna hoi adu kaisu wadi mayam pulla tawwa thabakbu kaidoi wadoino do wagi tarsu film sima yengaga thogla kansidadi Awaba loi kaukre. yam nungai Hoi, matang tawa kay project leibirige. aigi project se ai hayengju aigi sakhibi se ai adum saruk yajai aduga date 10 lonthok tabi se sida su ai saruk adum yajai aduga atoppa web series mari mangam su ai tawi adum ba su dum yawakan Hoi, so yarakadiya ba. yam nungai jai adum misho tv bisu aina ai maikai dagi hainingai leitana thagachari mayam gi seba mapung phana matam changna tawang ambo oibiyo thank you Hoi, kay digi sa to adum di sidagi na cho ba. Afawa Manipuri gi. Afawa me ana sa kung na bi heroine mo oy biro sa gani sa TV gi thank you thank you next keep film da muktheng na rasi ko. thank you yam nungai bye Go. Ay na mo have na try na. Ay na mo have na tama. Nam mi kayo na siya. Ano ka do ka na mi.